Masa khangdaba khulai matik chana paiba mioi tarana Ukhrul Town gi Viewland Bazar da leiba Punjab National Bank tagi lupa crore tarani panda lakh marfu mangarong gi senfam lut tawkhre. Imphal East District ki thamna pokpi uyok ching amadi sana sabi mamang urangpat kanak na leidiba maitai khul singda ko ki khulai paiba singna nongmai round kaya kapsilakre haide. Amasung Manipur dasu World AIDS Day gi thauram pangthokre state asida HIV AIDS ki case sing thaningai oiba chang da hantharakle haina Health Minister Dr. Sapam Ranjan na phongdokre.